कुकी मिलिटेंट्संगी अटैक सिक्योरिटी पर्सनल मरी याउना मियोय मंगा असोकपन नंगनख्रे कुकी मिलिटेंट्संग तोंगान तोंगान मफमसिंग चथगिबा अटैक सिक्योरिटी पर्सनल मरी याउना खुलंगाप वॉलंटियर अमा असोकपन नंगनदुना हॉस्पिटल सिंग लाइकनख्रे ngarang ahing pung 12 minute 30 rom taba matamda Tengnopal district ki manungsan laiba More border town ge Jawang Phai amasung kanan veng da post hangduna lairiba Manipur Police Special Commando ge barrack singda Kuki militant sing na bom amasung nong may kapsilakpada Special Commando gi personnel mari sokduna More hospital da laikanakre soklaba personnel sing adude Diangam Kamson M Priyo Kumar Borazaw amasung M Sunil ne Panbayay ngahan sumore ge Langom beng da kuki militant sing ne attack tawrakpadagi commando personnel amasu asokapan nangan khiba laikhrabane amarom da ngasi ayuk angan bapung mari rom tabada Imphal East ki Moirang Purel police station ki manungsan laiba tumukhong da kuki militant sing na bom kapsilakpada khulngak pa khunja ama sokle asokpa du hauji Rajmeti city da laikana re press na phangba pauda soklaba miyoy adu chinga kham lamyan ba sahi kulumdoi apok pa chinga kham ivotomba tumukhong awang lekai dagi ne Thawdok adu da soklaba chinga kham lamyan ba Kanglup ki rang asina maram oidaga tongan ba mafam singda leiraba matung hauji Moirang Purel da leiba relief camp da mahaki imung manungga loidana leire chinga kham lamyan ba mafam adu da khulngak pa yauduna leiba ne makoina duty tariba mafam adu khul adu dagi khara chathoklaga leiba ne mafam adu da kuki militant sing na bom amadi nongmai kapsin duna landarakhiba ne bom adu makoina leiriba mafam adu da pokhai badagi sokhiba ne Kuki militant sing na tumukhong area da nong mayama di bom kapsulakpagi thawdok aduda khulngakpa sing na sukhut anduna nakalani da pungkhai amarom khuthokna khi haire leptana satharakiba kuki militant sing gi attack ta ngahan kadang bangi chingkhong chingthakta kuki militant sing na landarakpadagi mayang langjingdagi khulngakpa ningombam James Bond sahi 30 ga manga mafam adumakta da laikhidabagi thawdok thokpa laikhrabane